State asida leiriba recognized tribe nataba singi maming amadi certificate khangdoknaba permanent state level scheduled tribe scrutiny committee ama athuba matamda sembiu haina thadau NP Manipur na governor amadi chief secretary da memorandum pisinduna wakatkrai thadau NP Manipur na pisinkiba memorandum aduda leingakna scheduled tribe employee masing yamna leingakna masing khanglaba tribe kuntraga mari gi list da yaugdaba cookie thadau cookie Hawkip cookie amadi Kongsai cookie gi ST certificate sizinaba singbu thabak hapchilam lehaina RTI gi kuthangda khangalakpa si yamna arubu wathok amani masina ST certificate pibada lainga ki maikaidagi yamna chawba asoiba ama leire haiba takli thado wasi top tribe makhal amani article 342 gi matung inna thado wasi sub tribe amadi cookie su natte Certificate ta thadaubu hybrid amadi list yaugdaba tribe ki maminga yansin hanba si thadau sing identity bu namthabani maramaduna athuba matamda committee semduna kumzalising aniga subna ahumdagi leingakna appoint tawkiba ST employees singi maming matha khangdok hangadabani matik chaba action lokhat hanbaga loinana Thabaktagi Lokthokadabani, Masigi Matakta Department Singi Matakta Tizin Gadabani, Loinana Indigenous Oidaba Amadi, Foreign National Singda ST Certificate Piba Yadanaba Safeguard Semen Gadabani Hairi.